Israel की माइकेरी की चथरीब गाजा इन्वेजन की अनौब ऑपरेशन अदुकी मतिक यामना कंसिलक्रे मियोय तरा तरेलम लैखिद्रे कया अमा असोक अपन नंगदुना मयम थादोक्तुना चेनबा हौक्रे करिगुम्बा लानफम असी लोसिंदुना परमानेंट सोल्यूशन पांबा तारगदि हामस हाइरिबा ऑर्गेनाइजेशन असिदा इजरायल की माइकेरी की कंडीशन सिंग थमलगली नाकलमरोम इरान हाइरिबा कंट्री असिगी माइकेरी इरान की मिसाइल की फैक्ट्री सिंग असी इरान हाइरिबा कंट्री असिदा खक्ता नतना अतोप कंट्री कया अमदसु हौजिक लेरे पुथोकपदा नतना हाइरिबा मफमसिंग अदुदगी अटैक चथबा ngambagi oiba capacity edu leire haiduna fogdorakre lakadoriba chahi 2026 asi fawbada Iran amasung Israel hairiba country ni sigi marakta yamna chawba lanfam ama thokpa yai haiduna expert kya amagi maikeri yamna kanna panariba asi hauzik oirakliba fibam asina mamangda thokiba adugumna achawba lanfam ama achuba matamda urakpa yai haibagi oiba wafam singsu yamna kanna fogdoknarakli anauba video update amada amurkana taran lokchuring asigi video sida hauzik Asia gi oina leiriba mafamsing asigi oina nauna lakliba geopolitics amasung international relation gi oiba anauba development kharagi matangda yengbinasi Israel amasung Hamas ki oina chattariba Israel hairiba country asika Palestine ki oina leiriba landform asida Israel की माइकेदगी चाही अहुमलोम की ओइबा लानफम असिदा हमास हाइरिबा ऑर्गेनाइजेशन असिगी मरु ओइबा कमांडर कया अमा हाटपदा नतना मखोइगी मरु ओइबा कुसुकुलाइसिंग थंबम ओइबा मफमदगी हौरगा मखोइगी केम कया अमा लेपा लैतना थुगाइरकपा मसिगी मतुंगदा लेबनानदा ऑपरेट तौरिबा हेजबुल्ला हाइरिबा मतम अमदा अदुक्की मतिक यामना मपांगल कंदुना इजराइलगा चपचाना लंबा तौबा ngamkiba ऑर्गेनाइजेशन असिगा अमुक लांचेंगनरबा मतुंगदा युमथंगनरिबा सीरिया हाइरिबा lam asigi oina leiramba basar al asad ki oiba langa adu tukraba matungda Hezbollah की ओइगेरा हमास की ओइगेरा इरान की लंबी लाखफम ओइरिबा मफमसिंग असी इजराइल की माइकेरी की कैप्चर तौदुन लंबी अदु थिंजिनख्रबा मतुंग असिदा इजराइल हाइरिबा कंट्री असी की माइकेरी की मतम कुइनदगी मंगदुना लाक्लिबा ग्रेटर इजराइल की ओइबा मंगलान असी आर्क ऑफ रेजिस्टेंस असी नमा पांगल सोनख्रबनी अचुबा मतमदा उबा याय हाइदुना एक्सपर्ट के आमगी माइकेरी फोंदोखिबा वाफम अदु ममांगी ओइबा मतमसिंग असिददि मैप पुथोक्तुना वाहाइना ओइना फोंदोक्लंबा तारगसु हौजिक थबकना ओइना ओंथोकपगी ओइबा ममी असी उरकली हौजिक इजराइल अमसुंग हमास की ओइना सोंगनरिबा लानफम असिदा इजराइल की माइकेरिगी गाजा की ओइना साउनन थंगबा मफमदा लेरिबा मचम अमदा सोंगनरिबा लानफम अदुदा यौशिनदना मिचम प्रजा कया अमगी माइकेरिगी नॉर्दर्न थंगबा सरुक्तगी चेंथोक्तुना हाइरिबा मफम असिदा किरिक किरिक इनदुना केम कया अमदा लेरिबा मफम असिसु हौजिक इजराइल की माइकेरिगी यामना केना अटैक चथदुना हाइरिबा मफम असी लौशिनबा हौरक्रे गाजागी ओइना ख्वाइदगी यामना मी कुंगना ताबा मियोय लाख तरा हेना ताबा ख्वाइदगी यामना चौबा सिटी असी हौजिक इजराइल की माइकेरिगी लौसिलख्रबनी मतां असिदा मतम कुइनदगी इजराइल की माइकेरिगी अदुमक फोंदोक्तुना लाखिबा ग्रेटर इजराइल की ओइबा मैप्स की ओइबा वाफमसिंग असी हौजिक इजराइल लेंगा की माइकेरिगी नहौनना पुथोरक्ली मरम अदुना गाजागी ओइबा अनौबा इन्वेजन असी इजराइल की ओइना लेरिबा ग्रेटर इजराइल की ओइबा मंगलान अदु ꯃꯪꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯄ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗ इजराइल लैरिबा मिचम प्रजासिंग असिगी माइकेरिगी तसेंग तसेंगना लानफम असिगी अवाबा असि कोनिंगबा तारगदि इजराइली लेंगा की माइकेरिगी मियोसिंग असिबु साउदर्न सुदान दा पुथोक्तुना केम हांगलबा मतुंगदा मफम अदुदा लैहनगनी हाइबगी ओइबु वाफमसिंगसु फोंदोक्पा लैख्रे मतांग असिदा इजराइल की माइकेरिगी यूनाइटेड नेशन अमसुंग मखोइगी मखादा लैरिबा बोडिसिंग की माइकेरिगी हौजी गजा हाइरिबा मफम असिदा इंटरनेशनल की ओइबा बोडिसिंग अमसुंग अतोपा कंट्रीसिंग की माइकेरिगी थारकलिबा एडसिंग असी चंगनदना इजरायली फोर्सिंग की माइकेरिगी थिंजुनना थम्मना कुसेम की ओइबा यामना चौबा चाकतांगबगी ओइबा डिजास्टर अमा थोकपदगी मियोय क्या अमा असी अना नंख्रे मखा ताना मसिगुमलबा अदुकी मतिक यामना मियोयसिंग असी अना नंगनी हाइदुना फोंदोरकलिबा वाफम असी अरानबनी हाइदुना फोंदोक्तुना मसिगुमलबा वाफम अमता लेते हाइबसी फोंदोक्पगा लोइनना हौजे इजराइल की माइकेरिगी गाजागी साउदर्न थंगबा सरुक यावना गाजा हाइरिबा मफम असी मफुंग फाना इजरायली फोर्सिंग की माइकेरिगी ऑक्युपाई तौनबगीदमक्ता यामना कनबा ऑपरेशन सिंग चथबा हौक्रे हौजे इजरायली लेंगा की माइकेरिगी नौना चथरगलिबा ऑपरेशन असी यूनाइटेड नेशन ओइगेरा ओइनिंगबा ऑर्गेनाइजेशन सिंग ओइजेसनु अतोपा कंट्रीसिंग की माइकेरिगी फना इंटरविन तौबा तारकसु लेपा लैरोय अदुमक हंदोक्लोय करिगुंबा लानफम असी लोशिनगी हाइबा तारगदि हमास की माइकेरिगी खुदक्ता अदुमक लोशिनबा यागनी मदुगीदमक्ता हमास हाइरिबा ऑर्गेनाइजेशन असिगी माइकेरिगी मखोय खोलाई पाइजररोय अमुक हना इजरायल की मथक्ता अटैक चथररोय हाइदुना सरेंडर तौदुना मखोय की ओइबा खोलाइसिंग असी थादरबा मतमदा खक्तमक इजरायल की माइकेरिगी हाइरिबा ऑपरेशन असी लोशिनदुना लानफम असी लोशिनगनी हाइबा वाफम असी फोंदोक्ली करिगुंबा इजरायल की माइकेरिगी थमलिबा हौजी हौजी गाजादा ऑपरेट तौरिबा हमास की ओइबा ऑर्गेनाइजेशन असिगी मेंबर खुदिंगमकी माइकेरिगी खुलाइसिंग असी थाददबा तारगदि हमास हाइरिबा असिबु मपुंग फाना मुथत्रिबा फावबा इजरायल की माइकेरी हनबा लाइदना मिलिटरी की ओइबा ऑपरेशन असी चथगनी हाइदुना बेंजामिन नेतन्याहुना यामना कन्ना फोंदोक्ली
ꯃꯊꯪ ꯑꯁꯤꯅ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯊꯥꯗ ꯁꯣꯛꯅꯈꯤꯕ ꯏꯔꯥꯟ ꯑꯃꯁꯨꯡ ꯏꯖ꯭ꯔꯦꯜꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯉꯝꯗꯕꯗꯒꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯇꯔꯚꯤꯟ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠꯇ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯑꯣꯏꯕ ꯏꯚꯦꯟ ꯑꯗꯨ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖ꯭ꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2026 ꯑꯁꯤ ꯐꯥꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯃꯥꯡꯒꯤ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯂꯥꯟꯐꯝ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯥꯡꯖꯧꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯎꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯈꯔ ꯊꯣꯔꯛꯂꯤ꯫ ꯏꯔꯥꯟ ꯑꯃꯁꯨꯡ ꯏꯖ꯭ꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯇꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃ ꯄꯥꯛ ꯆꯥꯎꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯦꯚꯤꯒꯤ ꯑꯣꯏꯕ ꯐꯣꯔꯁ ꯀꯌꯥ ꯑꯃ ꯌꯥꯎꯅ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟꯗꯁꯨ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯇ ꯅꯠꯇꯅ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯏꯖ꯭ꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯖ꯭ꯔꯦꯜ ꯑꯃꯁꯨꯡ ꯌꯨꯑꯦꯁꯕꯨ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯆꯞ ꯆꯥꯅ ꯍꯧꯖꯤꯛ ꯏꯔꯥꯟꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯖ꯭ꯔꯦꯜ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠꯄꯨ ꯑꯣꯏꯒꯦꯔꯥ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯦꯇꯦꯛ ꯇꯧꯗꯕ ꯇꯥꯔꯒꯁꯨ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯗ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯁꯨ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯔꯣꯀꯦꯠꯅꯆꯤꯡꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐꯦꯛꯇꯣꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯃꯔꯨꯑꯣꯏꯅ ꯏꯖ꯭ꯔꯦꯜ ꯅꯠꯇ꯭ꯔꯒꯅ ꯌꯨꯑꯦꯁ ꯑꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯔꯅꯤꯡ ꯑꯃꯈꯛ ꯊꯥꯗꯣꯔꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯁ ꯀꯌꯥ ꯑꯃ ꯍꯥꯠꯈꯤꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯗꯨꯅ ꯌꯨꯑꯦꯁꯅ ꯆꯠꯊꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗꯁꯨ ꯊꯣꯏꯗꯣꯛꯄ ꯗꯦꯃꯦꯖ ꯂꯩꯈꯤꯗꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯁꯤ ꯑꯃꯨꯛꯀ ꯗꯦꯕꯂꯞ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯖ ꯑꯗꯨꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯖ꯭ꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯊ꯭ꯔꯦꯠꯁꯤꯡ ꯄꯤꯔꯛꯂꯤꯕ ꯑꯁꯤꯕꯨ ꯏꯖ꯭ꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯞꯊꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯃꯊꯪꯗ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯟꯗꯛ ꯆꯠꯊꯈꯤꯕ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕꯒꯦ, ꯑꯗꯨꯒ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯖꯦꯟꯁꯤ ꯑꯣꯐ ꯑꯦꯇꯣꯃꯤꯛ ꯏꯅꯔꯖꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯗ ꯌꯦꯡꯁꯤꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯔꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ IAEAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯗꯒꯤ ꯐꯪꯈꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯂꯣꯀꯦꯁꯟꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯏꯖ꯭ꯔꯦꯜꯅ ꯐꯪꯗꯨꯅ ꯃꯗꯨꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯃꯗꯨꯒꯤ ꯑꯣꯏꯕ ꯑꯦꯛꯁꯦꯁ ꯑꯗꯨ ꯄꯤꯔꯔꯣꯏ ꯍꯥꯏꯗꯨꯅ IAEA ꯑꯁꯤ ꯆꯪꯕꯗ ꯊꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯏꯖ꯭ꯔꯦꯜ ꯑꯃꯁꯨꯡ ꯌꯨꯑꯦꯁꯇ ꯁꯤꯌꯔ ꯇꯧꯗꯕ ꯇꯥꯔꯒꯁꯨ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒ ꯁꯤꯌꯔ ꯇꯧꯒꯗꯧꯔꯤ꯫ ꯑꯗꯨꯒ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯒꯗꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯥꯡꯖꯧꯅꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯇꯣꯃꯤꯛ ꯏꯅꯔꯖꯤ ꯑꯦꯖꯦꯟꯁꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯏꯔꯥꯟꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁꯤꯒꯅꯦꯜꯁꯤꯡ ꯄꯤꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯥꯡꯖꯧꯅꯅ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯍꯧꯖꯤꯛ ꯌꯨꯔꯣꯞꯇ ꯆꯠꯇꯨꯅ IAEAꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫